Security force na operation chathakhraba matung matau kramna kuki militants na Naga village singda attack chatharakibano TNL Ukhrul district ki tuan mafam kyara kuki su militants na Naga misam singda attack chathabagi thawang sing asi thingnana ba security force na operation chathakibagi hek nongan bata matau kramna kuki militants na Naga village kat singda attack chatharakibano haina working committee of the Tangkhul Nagalong TNL gi makai gi pen wafam kya phungdorakli loop asina thadorakpa chirol aman hairibana Naga village guard sing yoinadi kuki militants sing satharakhiba thong sing adudagi ngak thoksana bakaktani adubu kuki su militants sing na Naga khul sing di attack sathabagi mong sing asi yaninde maram aduna thagdok sing asida mari leina ba authority na miyeng sangbi yohiri loinara urkhul district nauna hingsa gi thagdok sing tholakliba siga mari leina Thawai Zau Hungpung Youth Student Organization Thadorakpa chirol amana hairibana Ukhrul town public safety ki damak nungti numit khuding gi numidang pung nipan dagi na ayuk pung mga phauba maram sadana kanagum amata satok sintaw yaroi sahi nauri ba angang singsu mama mapa singa loinana satkada bani natraga lup asidagi ayiba ayaba du lawada bani hairiba matam asida mayai ka chinjak sing sizinaba khatna sainaba amadi law khongban chingwa amata taw yaroi ayuk pung nipan dagi nungthul pung mga phauba emergency amasum intelligence servicing natana heavy vehicle amata yaroi mairoi sing hidak mana amasu mayai ka chinjak amata yon bi yaroi hairiba thingwa sing asigi mayok ta kanagumana thabak toram labadi akan ba action lakhut kani hari Central Working Committee Tangkhul Naga Foothills Organization na thadorak pachiro lamana hairibana Foothill Road sing misam praja sing satok sin tawbana safety amasum security oidaba thawong sing asi akan mamongda kandem tawi Central amasum state force sing mai kai dige asigum hingsa gi thawong sing asi thoktanaba thabak pekhatle haiba tarabasu kuki militants na singtak tagi numay kaptaraktuna misam praja amasum satok sin tawribisingda khudong thibe kya mayunari security na escort tawraga gari sing satok sin tawrabasu Sangkai village ta state amasum central force ki mamang maktada kuki su militants na gari sing lefanduna frisking tawi thawng sing sathari lambi asida satok sin tawriba light vehicle sing dana lupali sing amaduga heavy vehicle sing dana lupali sing mga illegal tax lawri lambi asida escort service deploy tawrabasu miyam satok sin tawbang amdrabadi kari kanaribegi karamba authority gi makhara su militants sing asina miyam digi ain kaina tax sing asi lawri bano haina hangladuna asiguma thawong sing asi mari leina ba authority sing gi maike digi khudak telefona na dabi torokli karigumba asiguma thawong sing asi na maram oiraga pamdaba thawdok sing thoklabadi apapatagi daita pumba mari leina ba authority sing pugadabane hadi Working Committee Urkhul Headquarter na thadorak basirol amana hairibana haukibe April 13 da Songphel amasu Mulam village ta leibi yamlaba Central Forcing na haukibe April 13 da nga khuthokna khiba ringui amasum masigi manak nakpa jaga sing operation sataki Songphel amasum Mulam hairiba khul sing asi kuki su keder singi stronghold oiriba jaga sini April 13 da operation satakhraba matungda May ani da kuki militant sing na TM Kasom New Haven yauna NS 202 paring da laidiba yaulen kuki mayada lambi da satok sin tawriba gari singda kuki militant sing akan mamong da landaraki kuki militant sing sathaba ka henma thong sing aduda Central Force na karimata action lakhotaba duga koki gi attack sing asidagi khulamasu miyam ngak thokna ba lairiba Naga village kat singna security force na kahen ma thong ka sa thai haina penaba phudukli hairiba thong sing asina maram oiraga jak Naga sing na makhoi gi lam amasu miyam defend tawna ba hona ba da international gi thakta mating lorok pa bisi masana tabani koki gi CSO singna NSN Eastern Frank Maral Sirakli Koki tab khul sing security akan ngak sin gi thabak la kolabas NSN Eastern Frank kedar sing koki khul sing da sanglaktuna etek sa thai haina maral siri CSO Working Committee urkhul gi makai gi NSN Eastern Frank ki miyoi sing bu maral siru duna itattatna koki khul sing etek torokli basida madilena basing miyeng sang bi haidi Manipur gi Minister Yumnam Khemchand Madi Director General of Police loinana urkhul gi SP gi miyeng sing siladuna khulai paibe NSN Eastern Frank gi kedar sing na me mari gi ayu anganba pung mari rom taba matamda tongau maikai gi kampa sing sang parin sang silaga kuki khulda attack sa thana bo honaki attack toba lakhiba sing aduna atat akham leitna nomai kapsilaki madugi pakhum oina kuki village volunteers sing khudan ki Mount kampa sing sang paring da leiba Olifai
Baulen Maikei Kuki Sing Etek Tonaba Laki Batangkul Singi Matak Landaki, Kotonaba Sita Kuki Zogi Maikei de Mu Amasoki Edi, Lubasigi Maikei Diki NSN is then Frank Pumaral Siradun, I am Kangugi, Mihut Amana, Sanakai Tilda Security Force Sangduna, Wari Sanaraga, Numit Humnigi Matam Kuki Bilis Kimayok to operations at Tabagi Ea, Piu Haiduna, Taknaramki. Hausu Oriba Piba Masikuki Singi Mipaingai Masani, Maramasana Kuki Civil Society losing Bisingi Marak Langaka Santi Tamnava, Wari Sanabari Yauri Bisina, Kangadavani, Makalamategi Sis Payargi Marum the Miam, losing Bisina Tamli with Taza Vaduga, Doctorak Patapaka Tayona, but 1 million. Amasum Tongo Ringo Sing Sang Paring the Marilena Security na Kudakta coming operations at Havu, Peace Hibasi Nutinumi Kuding Etek Torakani Hiba Miueva, Mi Piba Poklabasinda, Masada Asangam Tokleroi Havigi, Tazabla Rabamatamda, Santi Sulegani, Maramasina Marilena Basing Itatana, Koki Kulsin sanction of Honari Bisin Gimatakamatic Sabe Exalokat Puhidi. Arunachal Pradesh ki Lawar Dibang Tampak sex racket Amatuakri. Arunachal Pradesh ki Lawar Dibang Belly District Laiba Resort Amada Police na Great Sathabada sex racket Amatuakri. Nupi Marikan Mangam Krian Optional Oina Report Amanahari. Roying Police Station ki Timaman Akanava Intelligence ki Pau Amada Yumpam Oiraga Numaizu Numiki Atinga Numitan Sataki Red Aduda Resort Adudagi Nupi Mari Edu Kanmangam Badanatana Racket Adut Waikipani Nupi Mari Edu Asangi Tinsukia reason degi purakpani hari police ki paudun makataradun resort adugi mapu manager amasum atopa customer kayabusu police custody de thamkibaga loina map maduda prostitution gi thabak thorom kaya satharamai hainasu maral siri client ayamba Arunachal Pradesh masana nami dubo Assam degi makoi mari su yorambani hari pharaba miyoi singi mathakta BNS ki amasum immoral traffic prevention eki makar case mu register tokre hainasu powers to makatari West Asia Irang Manung the India da April Thagi Oina LPG season of Bigi Sangsara Taragatruk Handakri. West Asia Land Marakta Mayuk Nariba Energy Crisis Asigi Manung the April Thagi Oina India da LPG liquefied petroleum gas season of Bigi Sangsara Taragatruk Handaduna million ton 2.2 Kakoi Haina official data man Fondokli. India gi cooking gas consumers asi April thagi oina supply ki sang hantarabasu sada 16.16 hantakibani petroleum planning and analysis cell PPAC haina khangnaba oil ministry gi makhada leidiba sina pithorakpa data amagi matungina hantabigi sang asi miyam uthorakani mamangi sahi gi April thada LPG seasonabigi sang asi million ton 2.62 ni aduga handaki sahi gi oina di million ton 2.2 khaktamakoi Say isigi March thada India gi oina puna LPG consumer asi million ton 2.379 oikibani hanthaba si India na tangai fadribe LPG gi sanga si miram degi lokshin basada humfu oirakpadagi ni hainisu paus ta makata na fundurakli